ꯃꯁꯂꯥꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯖꯦꯡ ꯍꯥꯞꯆꯔꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔꯒ ꯍꯥꯞꯆꯔꯦ ꯀꯣꯟꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯊꯨꯝ ꯌꯥꯛꯄꯤ ꯉꯥꯔꯤꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯉꯁꯥꯏ ꯉꯧꯅ ꯊꯝꯈꯤꯕꯗꯣ ꯌꯥꯝ ꯍꯥꯎꯒꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯗꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯒꯦ ꯍꯥꯏꯅ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯊꯔꯣꯏꯁꯦ ꯀꯔꯝ ꯍꯥꯏꯅ ꯊꯣꯡꯒꯦ ꯍꯥꯏꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯑꯃꯒ ꯃꯊꯣꯡꯁꯦ ꯃꯥꯟꯅꯗꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯉꯧꯊꯣꯛꯑꯒ ꯊꯣꯡꯉꯦꯀꯣ ꯃꯌꯥꯝ ꯉꯧꯊꯣꯛꯑꯒ ꯍꯥꯏꯗꯤ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯇ꯭ꯔꯦꯕ ꯈꯥꯡꯗ ꯉꯧꯊꯣꯛꯑꯦ ꯈꯥꯡꯗ ꯁꯨꯃꯥꯏꯅ ꯉꯧꯅ ꯀꯪꯁꯜꯂꯛꯄꯅ ꯀꯥꯞꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯣ ꯉꯧꯔꯒ ꯊꯥꯡꯗꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯃꯥꯏꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯔ ꯂꯧꯊꯣꯛꯆꯔꯦꯀꯣ ꯉꯧꯕ ꯃꯇꯝꯗꯅꯁꯨ ꯃꯊꯟꯇ ꯄꯣꯛꯈꯥꯏꯅ ꯃꯌꯥꯝ ꯑꯃꯁꯨ ꯁꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯊꯣꯡꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯣꯏꯅ ꯊꯣꯡꯕ ꯈꯨꯊꯣꯡꯁꯦ ꯁꯨꯃꯥꯏꯅ ꯐꯨꯠꯇꯣꯛꯑꯒ ꯀꯥꯝꯊꯣꯛꯑꯒ ꯃꯨꯜꯍꯜꯂꯒ ꯊꯣꯡꯗꯦꯕ ꯈꯥꯡꯗ ꯊꯨꯝ ꯈꯛꯇꯪ ꯍꯥꯞꯄꯒ ꯉꯧꯔꯒ ꯑꯗꯨꯒ ꯃꯍꯤꯗꯣ ꯀꯪꯁꯜꯂꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯑꯃꯨꯛ ꯏꯔꯣꯜꯂꯒ ꯁꯣꯛ ꯇꯧꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯒꯤ ꯑꯥꯂꯨ ꯏꯔꯣꯟꯒꯗꯕꯁꯤꯒ ꯂꯩꯔꯦ ꯑꯥꯂꯨ ꯑꯐꯨꯠꯄꯅꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥ ꯉꯥꯔꯤ ꯇꯧꯔꯒ ꯊꯨꯝ ꯃꯣꯔꯣꯛ ꯇꯧꯅ ꯁꯨꯃꯥꯏꯅ ꯏꯔꯣꯜꯂꯒ ꯑꯗꯩ ꯌꯦꯅꯝꯒ ꯇꯧꯔꯒ ꯁꯣꯛ ꯇꯧꯗꯣꯏꯅꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯊꯥꯎ ꯍꯥꯞꯄꯦꯀꯣ ꯌꯦꯅꯝ ꯈꯔ ꯉꯧꯖꯔꯦ ꯇꯦꯖꯄꯇꯥꯒ ꯇꯧꯔꯒ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯌꯥꯛꯄꯤ ꯉꯥꯔꯤꯁꯦ ꯊꯨꯝ ꯌꯥꯛꯄꯤ ꯉꯥꯔꯤ ꯍꯥꯞꯄꯦ ꯑꯩꯈꯣꯏ ꯃꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯊꯨꯝ ꯌꯥꯛꯄꯤ ꯉꯥꯔꯤ ꯍꯥꯞꯄꯒ ꯊꯣꯡꯗꯣꯏꯅꯤꯀꯣ ꯂꯧꯈꯠꯂꯦ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯂꯧꯈꯠꯂꯦꯕꯀꯣ ꯍꯣꯔꯦꯟ ꯉꯥꯜꯂꯒ ꯍꯥꯞꯀꯦ ꯑꯗꯣ ꯃꯌꯥꯝꯗꯤ ꯊꯨꯝ ꯌꯥꯛꯄꯤ ꯉꯥꯔꯤ ꯍꯥꯞꯄꯒ ꯊꯣꯡꯅꯕ꯭ꯔꯥ ꯀꯃꯥꯏ ꯊꯣꯡꯅꯩ ꯑꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯃꯨꯛꯊꯨꯕꯤ ꯍꯥꯏꯕ ꯃꯅꯥꯁꯦ ꯐꯪꯗ꯭ꯔꯕꯅꯤꯅ ꯍꯥꯞꯇ꯭ꯔꯦꯀꯣ ꯑꯩꯅ ꯃꯨꯛꯊꯨꯕꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯈꯪꯅꯤꯡꯕ ꯑꯃ ꯄꯣꯛꯏ ꯀꯩꯒꯤꯅꯣꯗ ꯄꯥꯝꯕꯤ ꯊꯥꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯗꯨꯅ ꯄꯥꯝꯕꯤꯁꯦ ꯃꯨꯛꯊꯨꯕꯤ ꯍꯥꯏꯕ ꯄꯥꯝꯕꯤꯁꯦ ꯀꯩꯅꯣꯗꯣ ꯃꯁꯛ ꯈꯪꯖꯅꯤꯡꯕ ꯌꯥꯝꯅ ꯑꯗꯩ ꯑꯩꯅ ꯍꯔꯤꯕꯣꯞ ꯈꯔ ꯍꯥꯞꯆꯔꯦꯀꯣ ꯑꯗꯣ ꯊꯔꯣꯏꯁꯤꯅ ꯉꯧꯔꯒꯦ ꯊꯔꯣꯏꯁꯦ ꯉꯁꯥꯏ ꯑꯃꯨꯛ ꯉꯧꯔꯕꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯧꯗꯣꯏꯅꯤ ꯊꯔꯣꯏꯁꯤꯅ ꯀꯪꯅ ꯉꯧꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯕꯗ ꯍꯥꯞꯄ ꯃꯁꯂꯥꯁꯤꯡꯅ ꯃꯥꯅ ꯆꯨꯞꯁꯜꯂꯅꯦꯕ ꯃꯅꯨꯡꯗ ꯏꯁꯤꯡ ꯂꯩꯔꯒꯗꯤꯀꯣ ꯉꯧꯕ ꯋꯥꯅ ꯏꯁꯤꯡ ꯂꯩꯔꯒꯗꯤ ꯃꯍꯤꯗꯣ ꯃꯥꯅ ꯆꯨꯞꯄꯣꯏꯑꯕ ꯉꯁꯥꯏꯒꯤ ꯍꯥꯞꯇꯣꯏꯕ ꯃꯁꯂꯥꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯖꯦꯡ ꯍꯥꯞꯆꯔꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔꯒ ꯍꯥꯞꯆꯔꯦ ꯑꯁꯤ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯦꯀꯣ ꯊꯨꯝꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯉꯧꯕ ꯃꯇꯝꯗꯁꯨ ꯈꯔ ꯍꯥꯞꯆꯈ꯭ꯔꯦ ꯑꯗꯨ ꯁꯣꯝꯗ ꯏꯔꯣꯟꯕꯗꯁꯨ ꯈꯔ ꯊꯨꯝ ꯍꯥꯞꯄꯒ ꯏꯔꯣꯟꯈ꯭ꯔꯕꯅꯦꯕꯀꯣ ꯑꯩꯅ ꯊꯔꯣꯏ ꯉꯧꯕꯗꯁꯨ ꯉꯁꯥꯏ ꯈꯔ ꯍꯥꯞꯄꯕꯅꯤ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯈꯤꯒꯦ ꯑꯗ ꯅꯧꯅ ꯊꯦꯡꯅꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯦꯡꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯏꯔꯣꯟꯕꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦꯀꯣ ꯉꯁꯥꯏ ꯑꯥꯂꯨꯒ ꯇꯣꯡꯉꯥ ꯇꯧꯅ ꯏꯔꯣꯟꯈꯤꯕꯗꯣ ꯁꯣꯛ ꯇꯧꯁꯟꯖꯔꯦ ꯃꯌꯥꯝ ꯍꯥꯞꯆꯤꯟꯖꯔꯦ ꯉꯧꯃꯤꯟꯅꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯊꯛ ꯊꯣꯡꯕ ꯏꯃꯥꯒꯨꯝꯕ ꯀꯌꯥꯁꯨ ꯌꯦꯡꯕꯤꯔꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯊꯣꯡꯁꯦ ꯁꯣꯏ ꯂꯥꯜꯂꯤ ꯑꯗꯨꯃꯥꯏꯅ ꯊꯣꯡꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯒꯗꯤ ꯍꯥꯎꯒꯗꯕꯅꯤ ꯀꯥꯏꯅ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗꯣ ꯃꯌꯥꯝ ꯇꯥꯛꯄꯤꯔꯛꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯖꯤꯔꯥ ꯍꯥꯞꯄꯧꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯖꯤꯔꯥꯁꯦ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯖꯤꯔꯥ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯃꯤ ꯑꯃꯃꯝꯗꯤ ꯖꯤꯔꯥ ꯍꯥꯞꯄꯒ ꯖꯤꯔꯥꯏ ꯇꯤꯜꯍꯧ ꯆꯅꯝꯒ ꯇꯧꯔꯒꯁꯨ ꯊꯣꯡꯕ ꯁꯨꯝ ꯊꯦꯡꯅꯩ ꯑꯗꯨꯁꯨ ꯍꯥꯎꯔꯝꯒꯅꯤ ꯁꯨꯝ ꯈꯟꯖꯕꯗꯁꯨ ꯍꯥꯎꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯅꯣꯡꯇꯐꯥꯎꯗꯤ ꯊꯣꯡꯉꯨꯗꯦ ꯇꯤꯜꯍꯧ ꯆꯅꯝ ꯇꯧꯔꯒ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯆꯦꯅꯝꯅ ꯇꯧꯔꯒ ꯊꯣꯡꯉꯤ ꯑꯗꯩꯅ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯜꯂꯦꯀꯣ ꯉꯁꯥꯏ ꯏꯔꯣꯟꯕꯒꯤ ꯀꯣꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯊꯨꯝ ꯌꯥꯛꯄꯤ ꯉꯥꯔꯤꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯦ ꯉꯁꯥꯏ ꯉꯧꯅ ꯊꯝꯈꯤꯕꯗꯣ ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯨꯠꯈꯤꯒꯦ ꯃꯌꯥꯝ
ꯃꯌꯥꯝ ꯁꯥꯍꯟꯅ ꯊꯝꯕ ꯏꯁꯤꯡꯅꯤꯀꯣ ꯉꯁꯥꯎꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯌꯥꯝ ꯍꯥꯎꯒꯗꯧ ꯃꯥꯟꯕ꯭ꯔꯣ ꯅꯨꯡꯁꯤꯔꯕ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯗꯨꯒ ꯊꯣꯡꯕꯒꯤ ꯃꯑꯣꯡꯁꯤꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯤ ꯊꯣꯡꯉꯣꯏꯗꯣꯏꯅꯤ ꯑꯩꯗꯨꯁꯨ ꯁꯨꯝ ꯇꯥꯛꯄꯤꯔꯕꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯄꯤꯛꯄ ꯆꯦꯅꯦꯜ ꯑꯩꯈꯣꯏꯁꯦ ꯈꯔ ꯁꯨꯝ ꯆꯥꯎꯈꯠꯆꯕ ꯉꯝꯖꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯏꯟꯖꯥꯡꯁꯦ ꯂꯣꯏꯗꯧꯔꯦ ꯑꯗꯩ ꯐꯗꯤꯒꯣꯝꯒꯗꯤ ꯍꯥꯞꯄꯔꯣꯏ ꯐꯗꯤꯒꯣꯝ ꯂꯩꯌꯦꯕ ꯍꯥꯞꯄꯔꯣꯏꯒꯦ ꯃꯌꯥꯝ ꯃꯨꯊꯠꯄ ꯌꯥꯔꯦ ꯃꯌꯥꯝ ꯃꯨꯊꯠꯂꯦꯀꯣ ꯏꯟꯖꯥꯡꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯌꯥꯝ ꯍꯥꯎꯒꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯗꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ